Cabinet ki warep Police personnel lising amagat samnga taraganithoi oza lising ama lawgadowre macha mari dagi hena pokpasing lainga ki thabak sangba amasung khudong saba piroi dowre masang waiba wafam sing miyoi amana angang mari dagi hena poklabade lainga ki thabak sangba yauna khudong saba pumnomok pidana ba warep lawkhre Manipur Population Commission ling baga loina na ordinance oina chanahanba cabinet na yakhre Police personnel lising amagat samnga taraganithoi Dr. Sane nurse sahum Waza lising ama lauraga nei Manipur da chanariba ILP gi guideline semdoktuna hena mapanggal kangkhatalaga nei CMHT gi guideline semdoktuna disable gi chang chado hompu khaktamak oiraba miyoi scheme gi khudong chaba phangalaga nei ibudau kobru asupa ibudau thangjing gi laiphambu senglaba mafam oina ngak senaba lepna khrei Manipur Excise Rule 2022 semnaba drafting committee sem khrei Manipur lainga ki policy ama oina miyoi amana angang mari dagi hena poklabade lainga ki thabak sangba yauna laingak na piba khudong chaba pumnamak phangandana ba ngarang Phamkhiba state cabinet na warep lawkhre Manipur police ki personnel lising amaga chamnga taragani thoi Dr. Sane nurse sahum primary oza lising ama lawnaba warep na khi haire Chief Minister Secretariat Chief Minister N Birena preside tawduna ngarang ayuk pung 10 taba matamdagi hauraga Nungthil pung anirom taba phawba pangthokiba Mipham aduna tongan ba warep kaya lawkhi haire Mipham aduga mari leinana Manipur lainga ki IPR Minister Dr. Sapam Ranjana paumi singda hai ngarang pangthokiba cabinet Mipham aduda lawkhiba mapungoi ba Warepsingi manungda Manipur Population Commission ordinance oina chanahanba state asida policy ama oina miyoi amana angang mari dagi hena poklabade lainga ki thabak changba yauna laingak na piriba khudong chaba pumnamak pidaba sina chingba nei mahak na hai laingak na Manipur police ki personnel lising amaga chamnga taragani thoi lawnaba masigi manungda head constable telecom chamri ga manga constable male civil sanipan ga nipan amasung follower sahum yaure police ki recruitment asida saruk yagadaba candidate sing adu covid ki matam mangkhiba du yenglaga chahi ahum komthoka nei masigi mathakta Dr. Sani nurse sahum contract basis ta lawbadasu cabinet na ayaba pikhe masida hana covid nabasing layang bagi thabakta mathau tawkhiba Dr. Singh amasung nursing da khudong chaba piga nei loina na primary oza lising ama contract basis ta lawbadasu Mipham aduna warep lawkhi haire ngarang gi Mipham aduna lawkhiba Warepsingi manungda Manipur da inner line permit system chanariba se hena mapung phana sangsinba yanaba guideline semdok semjin taunaba ILP pibagi mawong ase system da generate ta holaga mafam amada pikhiba permit adu atopa mafam amada su uhonana ba thabak paikhat pa hana pass piba matamda online da piba da sel thiba yahalamda ba adu yahanana ba wafam yaure masida natana mapandagi sanglakpa miyoi singi marakta sasinaba Aadhaar card pairaga sanglakliba sing adu yahandana ba thabak lawkhatpaga loinana Aadhaar da link tawraba mobile number adu khaktamak pass sabada habanana ba wafam yaure masigi mathakta hana Manipur da sanglakpada lawkhatkiba section thawrang adumak miyoi sing aduna thokiba dasu verification tawnaba Mipham aduna warep lawkhe pass lawba matamda makhoina leigadaba mafam adu marik sumna pangadaba nei kanagumba mapan lamge sinmi sing lamda masida thabak sunaba purakpa matamda labor sing adugi marakta matam helaba pass pairam labade makhoibu pusulakliba labor contractor aduge mathakta action lawkhanabasu Mipham aduna yanakhe masiga loinana hana labor gi pass deputy labor commissioner na piramba du deputy commissioner na su piba yahanana ba Mipham aduna warep lawkhe Mipham aduna thangjingching gi lamda ibudau thangjing ge lam hector mari rompak sauba amasung kobru singsang gi kobru laifamlen ge lam hector ani amasung lai pukri gi hector mari rom chauba mafam asibu Manipur Ancient and Historical Monuments and Archaeological Sites and Remains Act 1976 ki makada senglaba laifam oina ngak senduna thamnaba su warep lawkhe ngasigi Mipham aduna Manipur Excise Rules 2022 draft tawnabagi damak Excise Commissioner na lusinglaga Director Health Director Social Welfare Professor CH Priyoranjan RIMS ke Psychiatry Department ki Head Dr. RK Lenin yauna committee ama semna bo warep lawkhe ADB ge senthang makhada paikhat kadoriba project singi yenglaga amasung loktak pat ki akoibada lona yadaba mawongda lam khopsilaga laidiba sing eviction tawbaga mari lainana CAFN PD Minister L Susindro na lusingba Water Resource Minister Awangbaw Niumay Fisheries Minister H Dingo LDA ge Director mari lainaba District sing ge SP sing DC sing yauna sembaga loinana committee asina
tha mari khudingi madugi marik sumba report adu Chief Minister Office ta pikhanaba wafam cabinet na ayaba pikhe Manipur da Human Resource Agency ama hapnaba Mipham aduna warep laukhe Marjing Polo state su leiriba mafam adugi chingkhong da parking sanabagidamak lam direct purchase tawbada cabinet na ayaba pikhe kumza 2007 gi February amada laikhidraba rifleman Longjam Roman Singha ge Manau Nipa Longjam Ratan Singha da thabak pibaga loinana Kangbam Laikai dagi laikhidraba Arambam Nanau ge loina be Teresa Maisnamda lainga ke department amada LDC gi Phamkhiba haina Mipham aduna warep laukhe Mipham aduna lamdam asida puthokliba phau laisinaba Manipur Food and Public Distribution Corporation Limited sembadasu ayaba pikhe Chief Minister gi sotharaba singi tengbang scheme gi guideline semdoktuna hana disability chada marfu oiramba du chada hompu phawbagi disable oiraba miyoi singda scheme asigi khudong chaba phanganba yabagi ayaba pinaba Mipham aduna warep lauki haikhe Ngarang gi Mipham adu da tongan ba agenda chawrangna yangkhairom khanaki haikhe aroibada tabiriba pumnamak pu thagachare